Malem asida aikogi pambi aikogi insang aikogi mathelbu aikogi ni haihautabagi aikogi ni haiba yakhidaba mayam ama laikre aikogi pukai lan kai thanna ahallamanna thambiramba mathel sing angakpa top top pa mahau phang miyan singna hek lakpaga Manipur gi uti CHAGEM POMBA iromba singju asina singba chaba haite adubu mahau haina khrabadi mahau ado kawba ngamdana bapunsi suppagi ningsingduna lai ariba matamdagi thambiramba mathel amatang lokhatcharaga CHAGEM POMBA gi mathel ni video loi fawba yengbirabadi irai laina yumda araiba mana masing kharaga kaithel-dagi leiba natragana ine hoide lonba hawaijar du leirudaga hekta CHAGEM POM thatpa yare ahenba mana masing hapa mayam ama yare adubo leitaba haibaduna maram oiraga ngasigi sidi samtakna araiba khara tawraga thongjaba CHAGEM POMBA ni ahenba mayam ama hapchinlaga khara henna mahau leigani haibasisu khangjari leitabagi ni khandok piro comment to yo oilless ni thau yaw da bini ising khara hana lumbu lumbu san bagi monga hamjare khara ga hangam ne napak pine hangam ga napak pi Manipuri singna ayam chaba atopa mafamda atopa lamda pakna hekta chana daba insang singi manungda amo wariba CHAGEM POMBA chengi CHAGEM duna tawgadabani adubu CHAGEM dudi hujikandi lainadrabnina phau sunaba sumbanju laitrabnina phau taknaba machin mayam lakhibadagi CHAGEM do yengi ongre mi oidre aduna cheng oina hekta khara hapchanjare manam khara nungsina ba simju hapchanjare kuppa ngayai ba khara lai hapchanjare chanagadaba changi masu khara masu fajabi bilai yakpi de bilai habi bilai yakpi de bilai habi bilai tanga matang sida kupna soirabo umor khara langta ba moro suba khatanga su langta ba yai khabai laksan ba yai ot ba yai ot tai to ot ta mapam marang khangna yam action tawna ot pagi mawong tawye khara mahi kungjalakpa matam masidadi CHAGEM POMBA gi khwaidagi maru oiba oriba paijar la e oro hekta haida jai sana phanggadabni se yamna nangjali hawaijar CHAGEM gi matang khaida loi mahau di landing site ta oina leirani namai muthala matamda pakhon jima yaudragadi nungaitena pakhon amu hapsanjabani as pakhon nang hai haribo makup khara awa fadigom khara punne hekta final round gi khabai punne loisala thau yog de bida thongba Thailand Korea Japan USA Russia asina singba mafam singda ayamba adum phangdaba Manipuri singna ayamba henna pamnana chaba Indigenous oina CHAGEM POMBA hawaja CHAGEM POMBA loisenjare landing site kida mukta sele asmahi di khan nange khara nangjan ngare landing site yore oro laung hekta khara haidare as maida thongamni na sare ungumbada thongadi phaduwa khara phu kamaga mahau amtang yengba mathau tai phajana sare ahanba mahau boa pura chekai de hesi as mahau phajana phangai as
ꯈꯨꯕꯤ ꯇꯠꯂꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯈꯨꯕꯤ ꯇꯠꯂꯅꯤ